Paucheri Impum Ivamer with Paukara update to Yeri. Zeribam the Zediugi workers in a Bizipita Landakre. Zeribamgi Kasimpur Amasung Lalpanita Carview Tamkre. Zeribam the Mikal Gamari Lane the top for Hingsagi Taudokiman Chanangarang Nomidang. Kendra to the Bizipiki Miripuriba and Buddhist Sandragi workers in a Latin called the vote Komruka Halakbagi Lambida. Kasip for the Zediugi Miripuriba, M. the Asaputing workers in the Nungtom Jenduna. Amasung utuk watup langsung na landara kre. Taudo kasi kamar ilayin na Zeribam administrative ki may kay dagi Kasimpur amasung lanpani na bidang waram pung taruk dagi pung taruk fawwa. Makata po order amatok tripawwa CRPC ki section 144 clause A ki makata karfyu tham kre. Loin na karfyu manung dakan hakumba amatada yung dagi mafal thokpa yaroy are. Phrase na fangba pau ki matungin nati karang na bidang pung mapat makarum tabada BJP ki mirip oriba and Buddhist ragi kang busing aduna Langti khal dagi alak bagi lambida Kasimpur mapada ZDU ki workers sing aduna nung amasung utu watup na thomjilakfa aduda gari kaya so panang ke are. Amaromda ngarang thoki ba tawdok aduga mari lenin nga si Zeribam gi BJYM gi office ta pang thoki ba pawgi mifam amada. BJYM gi general secretary Thengbai Jem Brojendro na ZDU ki thong adu akan bamunda kandem tawkre. ZDU ki maike dagi aran bawa fum ke propaganda tawriba aduda janing da bafong dok laduna. ZDU na kendra du da communal giwaipa politics sa tadana ba apel tawkre. ZDU worker BJYM ke workers in furakle haina maral siri pa asi yumpam yaude. Funa chayna ba adu da BJYM ga karikum bahiram amata da mari laina de. Matagi ona daina bada ZDU ge workers in BJYM ke workers in gari da nunga masung utup lang silakpadi lai. Ngarang puja nama sudra kova naviyamana Zeribam kendra siwa koigi. Area amasung makogi area haina khaidok tuna yamna fazadava amasung communal politics tawna da bhona riba se BJYM na condemn tawe Zeribam masiki sadi taraga humdoina fullaga nungsi chana na kundamina riba lamne aduna sigumba wayase amuhana nganganing de haike Tauduga duga mari laina na Zeribam district magistrate malim nganba senglaina thoke ba magi matungina Kasimpur amasung lalpani area da CRPC ki section 144 Clause 1 ki makada numidang waram pung taruk taki pung taruk fawba makada fu order umathok triba fawba karifyu thamle ariva order asigi matungina karfyu manungda kanagumba miyoy mata yumdagi mapal thokpa yaroi order asi jaga adu da mahausa gi fibam thanjale triba fawba sathagani Nagala moromda ngasi Zeribam da and Buddhist election campaign gi damak lakhiba Assam State Yuva Morcha gi social media in charge Susang Chakrabarti na su Zeribam gi BJYM gi workers ng ZDU na siriba wafam asi Aranba yumpam yaudaba wafam ne. Taudo wadu da suwaklaba miyosing na su makoy da kanana foraki ayba takpangamde amasung makoy bu. Makoy jukang de na wafam sing tamgrabani. ZDU na BJYM da sirak liba maral aduna asumba warabadi. Zeribam police na kudak de action lagdo na madugi fallag lagani. Nagala marum dana sakang da fusina nung may maru ani kudol tamlaga hat kani ayna kihalam le. Kairaw Assembly Constituency gi manung chanba Live Frog Marinkul gi Chairman Jaima Jingkha sayang hay mga surabagi loina vida sakang dafusin na dongay maru ani kudol tamdo na fangal mirepta bot birabadi hat kani hanaki halam lai are tawdo kasing hanang na bidang pung taraga matway minat ni forum tabada thoki bane tawdo to form dagi fangba pawgi matungi na mata maduda imungi miyoy tumna duna laiba tanja aduda sakang dava tufi amubu uppa amti sorfon masugi pizol set pa miyoy mari romna yungge thong tindula chairman aduba kawraki bane Jaima Jingkha gi loina vina mahaki mafura bhalaktri aina khumlaba phawwa kahena thong thilak padagi mahakna thong hangki bane adu basakang dafa sing aduni imung da changsilak tun imungi phamugi kangkhal phawwa haidok tuna Jaima Jingkha vo kwaiti thike loina handak bang thuk da mikhal asida pagal furup ki mirep ta bhot piba yaroi kariguma pirabadi hatkani hana nongmai da makokta namduna ki hanpata nadana nongmai maru ani amusu piram ki bani are Adugi matang da sakang dafa sing aduna mafam badu thadok tuna chatkhraga nongmai round amasu blame fair tarongke thong asiba janing da phong tok latun da jai forok maring khunjas na wakat mi pham da forest tawke makatarak ba atop paw madana Ukraine da Russia na landa ba haukhre loba yare nongpuk tang ba Ukraine da mache tarak pa region ani da president Vladimir Putin na larmi troops sing section na ba order tawkiba adugi matong Russia gi matakta Britain na Kudak da akan ba economic sanction tamlagani ay nangarang lebab ko panamita Prime Minister Boris Johnson na ay kaya. President Putin na official wena masya taraki version sing ado recognize tau kiba masong santi gak tu na tamna ba Russian forcing chanchin na order tau kiba ado ki matungda separatist na by ba
Donetsk City da tanks amasung atai military hardware lakiba do Reuters ki paumi amadu ke aikona kudakta economic sanction ki package sama thamlagane Russia ki maram chara bakong thang sing ihana lakhi gani haibasida hakya ki balai maram asidagi masi Russia gi mayukta UK economic sanctions ki sumlage ahan baduni aina ayak na chena haiba pami hana Johnson da paumi sing da haike manhai ki House of Commons ta oithokpa yabada GMT 1230 rom tabada sanctions sing adu lauthokani harba sanctions sing adu Donbas amasung Luhansk amasung Donetsk ki entity sing khakta target tawna de madu aikhoina hek ngamba makai kanna Russian economic interest sing da pandam thamdana Russia masamukta tawgadabani aina Prime Minister Johnson haike Britain Russian company sing bo London da sem sakat pagi thingjin na risk pound sing amasung US dollar sing khaktan na baki han krem amasung Russia ki matam amagi mapanggal kanba superpower economic adu hauji dollar trillion 1.7 longki mamingge oiva GDP amagaloina INF data da jumpam oibada Italy dagi hena pekle Britain hauji forward sanctions sing adugi makada kana kana mek nakadege haiba phongdoktri adubo Russia gi asang sing luana da bagi mapam amata leiroi haike Johnson na target sing adu Russian bank sing jawgani haike makoina Russia da yamla kan thagani UK financial market sing da capital sagat padagi thingani haibasu sing nagaro Lesing ang pagkasampan marfutra mafanda Soviet Union laikha takiba adugi matong dagi Russia dagi London amasung Britain gi overseas territory sing da dollar billion chakya la amasung Russia gi super wealthy amasung atai hanagi Soviet Republic sing gidamakta London na quite gi population city aduwai kibane Ukraine da Russia gi thabak sing asini United States sama state amasung Soviet Union gi marakta mayuk nova amana male masibo nuclear land thoningai wen kiwa Lesing ang pagkasampan homfogani tuigi Q1 mission crisis at yung na sati na fibam ama. Sati va fibam matokale hana Johnson ki health minister atun haike. Maragasida Ukraine da mahitam liba Indian mahiroi sing ngai va tawta na kudak tahan kinaba Indian ambition na taksilagre. Ukraine abadi Russia ani ki baragda changwag na tension lerak lipamu asigi yang laga Ukraine da lairibenten ambition ki meketi ki makata na ngai va amati thintaba tawta na Ukraine gi University da mahitam libet dan mahiroi sing mayam dahan kinaba kangan bagaloy na University asik offline class sing madam lauthorok pa ngaidun lairuna bapautak pinagre embassy asida ki thorok pa pau amana phangdorok pada India embassy gi thaumi sina jamlaba call sing phangkre padude karba matam da Middle University asigi online class tawgadagi madugi chap chapa matam khangan bi ana tawragre masigi pa kumoy embassy University asig authority singka streamline tawrupa matung de dan mahiroi sing kita mangbai masing tambagi processing makata na chatana bawore blore ana sukhangan grabane DJ music ki concert amada kaklub ane khuthong narak padagi mir kuntra sathina sokban nangkhre Haryana gi Jamunagar da pangthokpa achoba DJ music ki concert amada mafamatu de yengbal hakiba music marakta kaklub bani thokna khaidoraktura Nagalani ki marakta achoba khuthokna bagi thoktok ama thorak padagi yamdrabada Nagalani maki oiba mir kuntra gi matakta asokban nangkhre aire Jamunanagar gi Nagal village da pangthokpa ahoba makul gi DJ music ki concert atu da kanglopari ge Music aduna aman amagi matakta nungna singba lagna dura kana saina bagi tabaga do hawrakibane kana saina ba duta nakal ani maki oiba mir kuntra gi matakta asopan thoki an Jamunanagar gi police na phangdoragle makatarakpa atopa Manipur gi pau amakhatanga BJP da NPF na sawalaga government atumak semgani Ram Moiva Manipur Legislative Assembly Mikhal matung da BJP da NPF na sawgatpa anuba government adamak semgani ana 44 ukhul da NPF Naga People's Front ki mirep oiriba Ram Moiva na phangdokre ngasi ukhul constituency ki manung chanba sana kaithela pangthokpa NPF ki political conference da Ram Moiva na ai NVFD center da BJP ga punna sanmina bo oiban state da sida zo party sina BJP ga punna sanmina gane ai with the contents asigi marwai ba pau khara asim pau dam jariba Manipur local news YouTube channel amadi Facebook page asidagi yengbiriba punama pathaga jari channel asina domda kanarabadi subscribe tawi 3% subscribe tawi ramloina like and share tawi sukawi gi punama ko amaka hanna thaga jari